Social media da fangzaba update post khra mayam da patuksari ahan bada Rovin mangang khwarak pamdigi laukhatchari mahakna asumna fongdorakli aikhoi maitai gi ise ai tasengna ngakpadi yam ngai lan chatpa haise sirasu yare haibani hausik sekmaida kapaklisi kannani natti chatkinu haibani yade sekmai unit commander ga makhataba sing mayam yomaga aingonda chatke na takpase loire haidana kanade pai leite unit 30 gi team Hatkhre id leihore mai pagla o inausa paning sukan hanba yade haina Robina fongdorakli. Next update ta Brahmaputra Turenda iruzaba kungkiba nupa masa ama thiba khangdre class 10 khakta kabata ngairiba nupa masa ama football match asanaruraba matung Brahmaputra Turelda iruzaba kumkhibadagi thiba khangkhidre hairi thodok asi ngarang nungthil mamanaba mariga Raja Prabhat Chandra Parua playground da sanaminaraba matung makhoi pulap Brahmaputra Turenda iruzaduna iroibadagi ising manungdagi phagulaktabani hairi thiba khangdana leirakhiba nupa masa adugi mamingna Arindam Saha Allies Deep Santinagar Ward number 13 dagini hairi Border Security Force Amadi State Disaster Response Force singna kanna thibagi thabak sathari hairi. Next update ta Machanupa Amadi Loinabina Mapuroiba Hatkhre Machanupa gi bike leirubagi installment thidok tabagi wahouda Machanupa Amadi Loinabina Mapuroiba bu Hatkhre thodok asi Tripura gi Damdamia area da thokhibani laikai gi mioi singna asi bahaksang adu yumgi sidai da ta duna leiram Thengnarakibani haina pau asna palli pau asi phangbaga police amadi forensic team laktuna yengsenki harpada chenariba Loinabi amadi Machanupa adu police na Sepahi Zala district ki Pisalgar dagi phagatpa ngamle hairi laikhidraba nupa adugi mamingna Haribol Biswas sahi nimpu mahakpu harpada chenariba Loinabi gi mingna Alpona Biswas amadi Machanupa gi mingna Suman Biswas kawi hairi. Next update ta Myanmarese refugees singi biometric lawnaba Bharat Sarkarna kayarak hanna pautak pira faubada refugees singi biometric law haiba yakhidaba Mizoram ngasidi tungi future gi khallaga refugees singi biometric lawba hauragani haina Mizoram gi chief minister na fongdokre mahakna makhatara haikibada Prime Minister Narendra Modi amadi Union Home Minister Amit Shah gi pautak makhata biometric asi lawba hauragani haiki ising ichaugumna Salakliba Myanmarese refugees sing asina Mizoram gi population amadi law and order da chauna akaiba pirakpa yabagi fivamda leirakpa yai maram aduna khongthang asi lokulakpani hairi. Next update ta center na FMR lauthokiba amadi border fencing khabagi mayukta Tenopal da mass rally ama Hatkhre Jo Unification Organization Joro Nagaland Indigenous People Forum NIPF the Kuki NP Tenopal District KIT amadi Kuki Student Organization KSO Tenopal District apunbana India amadi Myanmar ngamkhaigi marakta leinariba free movement regime FMR lauthokiba amadi border fencing khababu yaningdaba fongdok oina Tenopal da mass rally ama Hatkhre St. Peter's Church dagi ayuk pung 10 dagi hauraga Deputy Commissioner Office laiba Maikailomda Hatkhre rally aduda placard kaya paiduna amadi slogan kaya su lauduna Hatkhre. Next update the World Health Organization WHO na dengue gi anisuba vaccine seasonabagi ayaba pikre kangna santokpa leina dengue dagi ngakthoknaba anisuba vaccine World Health Organization WHO na seasonabagi ayaba pikre hairi hidak asi Japanese ki pharmaceutical tekeda puthokpani hairiba vaccine asi sahi 3 tagina 13 fawbagi manungda leiba angangsingda siznaba yagani hairi vaccine asina sada 63 gi changda ngakthokpa ngami hairi. Next update ta korongwan bukumana asumna fongdorokli ima sing anaba hangba lakpirami nabaga kaukhre tawriba leiba ki maong sida karibu thokligaba. Next update ta Indian football team gi captain Sunil Chhetri lakliba June gi tang 3 ta retirement lawragani haina laukthokre. Next update ta ngarang hapta da yum mai sakre Manipur Fire Service matam chana laktuna kanbadi ngamhore hairi.